Malaysia gi residential township Putra Heights ta leiba petrol station Amada gas pipeline leak Oibadagi Mei Chakhre thogdok asi ngasi ayuk thokibani thogdok adugi matangda Selangor Fire and Rescue Department ki Assistant Director Operations Ahmad Muklis Mukhtar na hai ngasi ayuk pung 9:10 tabada Mei Chakhre haibagi distress call ama lakhi call adu hek lakpaga minute Taranithoigi manungda thogdok thokpam aduda firefighter singi team adu yoshinba ngamkhi mai haurakliba mafam adudagi meter 400 romna konba mafam singda mai adu sandorakpana lakshinnaba hotnabada achauba khudong chadaba mayoknari manak nakpada leiba miyoi singsu safagadaba mafam singda leinaba khangankre haina mahakna makata na phongdokhi Republic World gi report amana hai Subang Jaya Puchong Saha Alam Buktik Jaluton, Cyber Jaya Rawang, Klang Selatan, Klang Uttara amadi Damansara Station dagi firefighter nimfu romna mai adu lakshinnaba hotnari mafam aduda emergency medical response vehicle amadi water tanker singa loinana hazardous material unit hazmat amasu changsingkhre haina pau asina makhatari